ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯣꯂꯦꯟꯅ ꯄꯨꯕꯤꯔꯛꯏꯁꯦ ꯗꯔꯝ ꯐꯧꯅꯤ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯦꯁꯦꯁꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯍꯥꯎꯕꯤ ꯕ꯭ꯔꯤꯗ ꯃꯈꯜꯁꯤꯡꯁꯤꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯌꯣꯛꯇꯕꯗꯤ ꯌꯥꯗꯦ ꯁꯦꯐ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯤ ꯂꯣꯀꯦꯜꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯐ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯏꯌꯥꯝꯕꯗ ꯊꯦꯡꯅꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯡ ꯃꯔꯥꯁꯦ ꯍꯥꯏꯗꯤ ꯋꯥꯏꯠ ꯎꯗꯕ ꯑꯉꯧꯕ ꯅꯧꯅ ꯍꯥꯏꯗꯤ ꯅ꯭ꯌꯨꯂꯤ ꯊꯣꯛꯂꯛꯄ ꯎꯗꯕ ꯅꯠꯇ꯭ꯔ ꯇꯥꯃꯣ ꯑꯗꯨꯀꯥꯟꯗ ꯁꯤꯗꯒꯤ ꯈꯔ ꯀꯥꯈꯠꯂꯀꯥꯟꯗ ꯂꯩꯔꯤꯁꯤꯡꯁꯦ ꯃꯀꯥꯁꯤ ꯏꯁꯤꯡ ꯆꯪꯕ ꯃꯥꯟꯅ ꯇꯧꯔꯀꯥꯟꯗ ꯈꯔ ꯅꯛꯁꯟꯕ ꯖꯒꯥ ꯁ꯭ꯋꯥꯏꯁꯤꯗ ꯏꯁꯤꯡ ꯆꯪꯕ ꯃꯥꯟꯅ ꯂꯩꯔꯦꯅꯀꯣ ꯑꯗꯨꯒ ꯃꯇꯥꯏꯁꯦ ꯑꯗꯨꯝ ꯁꯤꯗꯒꯤ ꯈꯔ ꯀꯥꯈꯠꯂꯛꯄ ꯖꯒꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯨꯁꯨꯛ ꯃꯨꯟꯅꯗꯤ ꯈꯥꯝꯖꯟꯕꯒꯨꯝꯕꯀꯣ ꯇꯥꯃꯣ ꯇꯧꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯅ ꯍꯥꯏꯗꯤ ꯁꯤꯗꯤ ꯄꯨꯔꯥ ꯄꯠꯂꯦ ꯑꯗꯨꯝ ꯕ꯭ꯔꯤ ꯂꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯇꯣꯟꯗꯅ ꯉꯥꯡꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯇꯥꯃꯣ ꯁꯤ ꯃꯇꯣꯟꯗ ꯉꯥꯡꯉꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯇꯣꯟꯗ ꯉꯥꯡꯉꯤꯁꯦ ꯃꯈꯥ ꯁꯤꯔꯒꯗꯤ ꯃꯊꯛꯇ ꯑꯗꯨꯝ ꯁꯤꯖꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯦꯕ ꯑꯗꯩꯗ ꯁꯤꯗ ꯑꯁꯪꯕ ꯈꯔ ꯌꯥꯎꯔꯤꯁꯤꯗꯤ ꯃꯌꯥꯏ ꯊꯪꯕ ꯃꯌꯣꯟꯁꯤꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯃꯌꯣꯟꯁꯤ ꯈꯛꯇꯪꯅ ꯍꯌꯦꯡ ꯐꯧ ꯁꯥꯠꯂꯣ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯥꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯅꯥꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯏꯒꯤ ꯃꯅꯥꯁꯤꯅ ꯃꯆꯤꯟꯖꯥꯛ ꯁꯨꯡꯉꯛꯑꯀꯥꯟꯗꯅꯦꯕ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯃꯌꯥꯏꯒꯤ ꯍꯌꯦꯡ ꯁꯤꯗꯩꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯀꯗꯣꯏꯁꯦ ꯄꯦꯅꯤꯀꯜ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯧ ꯁꯥꯠꯂꯛꯀꯗꯣꯏꯁꯦ ꯁ꯭ꯋꯥꯏꯗꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏꯗꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥ ꯀꯣꯛꯄꯁꯨ ꯉꯝꯃꯣꯏꯗꯕ ꯀꯟꯗꯤꯁꯟ ꯑꯃꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯀꯥ ꯊꯪꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏ ꯄꯨꯝꯈ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯄꯨꯝꯈ꯭ꯔꯒꯗꯤ ꯃꯆꯥ ꯀꯣꯛꯄꯒꯤ ꯆꯥꯟꯁꯦꯁꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯒ ꯀꯟꯗꯤꯁꯟ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯌꯥꯝꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯥꯛꯈꯤꯕ ꯍꯥꯏꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯃꯌꯥꯏ ꯊꯪꯕꯁꯦ ꯀꯟꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯁꯣꯛꯈ꯭ꯔꯕ ꯁꯨꯃꯥꯏꯅ ꯄꯨꯝꯁꯤꯟꯈ꯭ꯔꯕ ꯄꯣꯠꯇꯨꯗꯤ ꯅꯦꯚꯔ ꯔꯤꯀꯚꯔ ꯇꯧꯔꯣꯏꯕꯀꯣ ꯇꯥꯃꯣꯀꯣ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗꯅꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗꯗꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯃꯤꯡꯁꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯟꯅ ꯀꯥꯞꯄ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯦꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯂꯤꯃꯦꯟꯁꯦ ꯁꯤꯗꯩꯗ ꯇ꯭ꯔꯤꯐ꯭ꯂꯨꯖꯃꯥꯏꯗ 15% ꯄ꯭ꯂꯁ ꯗꯥꯏꯐꯦꯟꯀꯣꯅꯥꯖꯣꯜ 20% ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯏꯂꯤꯃꯦꯟ ꯍꯥꯏꯔꯤꯕ ꯐꯪꯒꯤꯁꯥꯏꯠꯁꯦ ꯀꯣꯛꯐꯥꯏ ꯁꯨꯖꯥꯒꯤ ꯍꯤꯗꯥꯛꯁꯦ ꯁꯤꯁꯦ ꯀꯥꯞꯄꯤꯌꯣꯕ ꯑꯗꯨꯒ ꯂꯧꯃꯤꯁꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯅꯤꯡꯉꯤꯅ ꯏꯂꯤꯃꯦꯟꯁꯤ ꯁꯨꯃꯥꯏꯅ ꯂꯩꯅꯥꯁꯦ ꯇꯥꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯇꯥꯔꯤꯁꯦ ꯍꯥꯏꯗꯤ ꯁꯤꯠ ꯕ꯭ꯂꯥꯏꯠ ꯁꯤꯠ ꯔꯣꯠ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯔꯨꯠ ꯔꯣꯠ ꯃꯔꯥ ꯄꯨꯝꯕ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏ ꯁꯤꯠ ꯕ꯭ꯂꯥꯏꯠꯇꯨꯅꯦꯕꯀꯣ ꯁꯤꯠ ꯕ꯭ꯂꯥꯏꯠ ꯑꯅ ꯕ꯭ꯂꯥꯏꯠꯅ ꯊꯣꯛꯍꯟꯕ ꯗꯤꯖꯤꯁꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯦꯟꯖꯜꯂꯀꯥꯟꯗ ꯀꯥꯞꯄꯗꯨꯗꯤ ꯀꯟꯕꯨꯗꯤ ꯀꯟꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯃꯆꯥ ꯃꯁꯨ ꯀꯣꯛꯄꯗꯣ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯏꯐ ꯑꯩꯈꯣꯏꯅ ꯂꯧ ꯍꯨꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯤꯡꯈ꯭ꯔꯕ ꯂꯧꯗꯣ ꯑꯗꯨꯗ ꯅꯨꯃꯤꯠ 23-24 ꯁꯨꯖꯜꯂꯛꯑꯕ ꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯏꯁꯤꯡꯒ ꯌꯥꯝ ꯈꯔ ꯂꯩꯒꯟꯕ ꯃꯐꯝ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯏꯂꯤꯃꯦꯟ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯇꯥꯃꯣ ꯐꯪꯒꯤꯁꯥꯏꯠꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣ ꯏꯂꯤꯃꯦꯟꯁꯦ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯐꯪꯒꯤꯁꯥꯏꯠꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯁꯦꯐ ꯑꯣꯏ ꯀꯣꯛꯐꯥꯏ ꯁꯨꯖꯥꯒꯤ ꯍꯤꯗꯥꯛꯅꯤ ꯉꯥ ꯁꯤꯒꯗꯕ ꯇꯤꯟ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯗꯤ ꯉꯥ ꯇꯦꯟꯊ꯭ꯔꯣꯛ ꯀꯩꯀꯥ ꯁꯤꯒꯗꯧꯕ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯐꯨꯜ ꯑꯣꯐ ꯍꯥꯏꯗꯤ ꯁꯤꯂꯤꯀꯣꯟ ꯏꯃꯜꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯂꯤꯀꯦꯠ ꯕꯦꯁ ꯖꯦꯟꯊꯦꯜꯒ ꯃꯁꯥꯒꯤ ꯒꯝꯒ ꯌꯥꯎꯖꯔꯛꯄ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ ꯍꯌꯤꯡꯕꯨ ꯄꯥꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯎꯕ ꯀꯥꯟꯗ ꯃꯅꯝꯁꯤꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯅꯝꯕ ꯀꯥꯟꯗ ꯀꯩ ꯅꯝꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯄꯨꯝꯅ ꯄꯠꯅꯝ ꯅꯝꯃꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦꯕ ꯄꯨꯝꯁꯤꯜꯂꯛꯄꯒꯤ ꯃꯅꯝꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯐꯥꯔꯃꯔꯁꯤ ꯏꯅꯥꯎ ꯃꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯏꯂꯤꯃꯦꯟꯁꯦ ꯑꯃꯨꯛ ꯀꯥꯞꯄꯤꯍꯧ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯏꯂꯤꯃꯦꯟ ꯀꯥꯞꯄꯒꯤ ꯔꯤꯖꯜꯗꯨꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ 6-7 ꯗꯦꯖꯇ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯤꯠ ꯕ꯭ꯂꯥꯏꯠ ꯑꯗꯩ ꯍꯌꯦꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯝꯕꯣꯡ ꯁꯥꯠꯄ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯒꯤꯁꯨ ꯌꯥꯝ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯏꯂꯤꯃꯦꯟ ꯀꯥꯞꯈ꯭ꯔꯕ ꯂꯧꯐꯝꯗꯨꯗ ꯑꯃꯨꯛ ꯒ꯭ꯔꯣꯠ ꯀꯌꯥꯝ ꯂꯩꯒꯦ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯐꯧꯒꯤ ꯒ꯭ꯔꯣꯠꯇꯣ ꯀꯌꯥꯝ ꯂꯩꯒꯦ ꯑꯗꯨꯒ ꯃꯆꯨ ꯃꯃꯦꯟ ꯀꯂꯔ ꯐꯧꯒꯤ ꯀꯂꯔ ꯀꯩꯀꯥꯗꯣ ꯍꯥꯏꯗꯤ ꯐꯧ ꯄꯥꯝꯕꯤ ꯀꯂꯔꯗꯨꯁꯨ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯁꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ